Manipur ki Chief Minister N.Biren Singh ngasi Imphal ge Kangla Gate mamangdagi Purvotar Bharat Parikrama gi makhada awang nongpok ki oiba ka rally amang ngasi lamthakhre Spear Corps ki headquarter IGAR South Sinduna pangthokiba ngasi ki thoram aduda awang nongpok state singda national integration ki mapau pudana Azadi ka Amrit Mahotsav ki manung chana pangthokliba ka rally aduda Param Veer Chakra awardee Captain Submas Yogendra Singh Yadav retired Sarokya ke Haidiba rally asi mamangi March Kungani Thoide Kolkata ki Lieutenant General R.P. Kalita General Officer Commanding in Chief Eastern Command na said Diwas nongmawat lingaida lamtharakibani Northeast ki wena in an army is minus I really appreciate the visionary leaders, the Honorable Prime Minister, lamthakhre Bharat yam phajaba leibakni democracy chatba secularism da thajaba mana chaningba dharma sasno mana apam adu aigi dharma phanu bonam da mi ma di dharma kona kunba aigi du tawna bonam da mi ma bu haiti ba madu tawroi da ne madu masu taw kono aduga any dharma da mana apam ba sachaba matam da madu athing ba kana su leite madu dai da thingna ba hona ba su yaroi aduga atai mayam punam ta so ina hapi dise aigi dharma or aina pame dharma do sanana ba hona ba to ba thuma ku su thandana ngang ba hundana do ba adu do biganu aduga karamada masigi matang da mana sanari ba mana leina ba poto dum leina biu sanna biu masida athing ba karimata leite aduga masida da adu to yani yaroi na to matam natte madu sarkar leiri sarkar na yang kubna yengi ahen ma taro pasin sarkar na madu aini madu na chu lobani aduna sarkar da phadu